Peace and harmony haiba hiram dangasi malem sinba thungna pangthokodoriba malemgi yoga numit ki palan thoram ngase Thaubalgi ima event singna boycott tawkhibaga loinina Prime Minister Narendra Modi Union Home Minister Amit Shah amadi Chief Minister N Biren Singh gi Effigy mai thaduna pendabal phongdokre Thaubalgi local club amadi Maira Paibi organization kuntra gi apunba loop ama oiriba Thaubal apunba loop na sinduna ngase Thaubal Mela ground da Prime Minister Narendra Modi na malemgi yoga numit kamari leinina US ta chatuna peace and harmony pausen sandokadoriba adugi mayokta wakat mifam phamduna yaningdaba phongdokre wakat mifam aduda sarukya khibi sanjenbam sorojini na phongdokpada Manipurda hojik thokliba kanglup ki irang asi nimit nifu nipani suraklaba fauba ngasi fauba India ki Prime Minister Narendra Modi na wafam amata phongdorakpa leitre irang asi haurakpadagi mahaki man ki baat anirak sandokre masidasu State asigi maming fauba panbirakta si condemn tawi mahaki laibak asigi state amada hatna sunaba yumkai mai thanaba kaya thokliba asidadi wafam amata fauba phongdok lamdana hatna rasanu sinarasanu haina khangsin nadraga karamna mahakna malem asida santigi pausel sandokadoribano Masi yaningde maram asina peace and harmony haibe hiramda pangthokodoriba malemgi yoga numit asi boycott tawbani irang asina maram oiraga thawai kaya mangkraba yum kaya mang takhankraba amadi miyoi kaya lanjenarakraba fawbada asuk kuiba matam asida Chief Minister N Biren Singh na santi pubiraku toknga sandokpiganu haiba wafam khaktamak hairaga ngasi fawba wafam ama fawba phongdoktana tumina leisinba se condemn tawe BJP gi President A Sarda Devi na tumina leisinba Union Amit Home Minister Amit Shah na ona taina bawafam kaya hairam laga ngasi fauba tumina leisinba santi puraknaba honaraktaba sisu akan mamongda condemn tawe maramasena Manipur ima laibaki damakta micham miyam aikoi punna thengnamina khigani haike leina Manipur lengak nasu Manipur Chief Minister nasu Santi pubirau tonga sandopi ganu haiba pause natana atay amata wahi amaba haidaba adu lagi amu tonga na taning ba tonga tador ni tonga me administration piu haidana kuki gi MLA tarana asi babuda koi moi sangjala aga koi tonga me administration tala da bani haidana sangjala ba masida su mahaki BJP gi MLA tare amasu yagba atopa ahum amasu yagba punna tara oiba Semagi parti mang nasu masida kagumba action amata baw lo bangamdaba aduga mukso Manipur ki lengak pairiba asingumba BJP gi president ya simagsu nupi na oiriba nupi mahak na ngasi je phangkolaga chakri kolaga aidi Manipur state ki BJP ki president oirabani haidana Delhi da sathok jasin tawdana center ki lusing basinga wa tanaraga leiba aduga Manipur ki nupi miyam mana hingtumdana Layer lamjau da masa singa mati leba ngai bane haidana jela iba songa iba puna maksida mana wahi ama ba haidaba masi so koi nupi miyam mana haidaba mahaki thong masi BJP gi president Sarda gi thong si koi condemn tawi masi so prime minister na mahama satri ngai matam da satore habi su khangaba adubu satri ngai matam da unabagi kangbu amata da ya basi firam da wahi ama ba hairam da ba masi so koi ngasi Manipur da leba praja koi kuting magna koi metai miyam na koi wafam masi su condemn tawi aduga piram bagi mahutta mana wahem ba hairam dana magi hanagi program do sathagiba aduga irang si thokro matung da su Manipur da mahaki tha kuting ji sandokba man ki ba se anirang sandokhrabane ba ngarang na han ama sandoi duga mamang da ma sandokhrabane ba hairi ba anirang si da mahana Manipur haiba banan se Manipur haiba state se wahi masi lam ba palam da ba atay atopa state mayam ama kasulit ba satra ma naha ma wana tarami amagi maram dadi atum haiba aduga zawroba magi state amana tawri se mana Manipur yam thina mirai ba aduga Manipur border da leibani karino ma moi oining bo isnu garam ba state ta tinge su tinjagra sanu haiba gi mong da yam lai thong na lawba ba kum ama phawba ngasi phawda phang da ba habisa akoi nupi mayam na yam thina yaning da ba condemn taw botu oi Ngasigi wakat mi famadu Manipur gi ngamkhai kai biaroi PM Modi gi US contract condemn tawi Manipur da tongan balengak thamba yaroi haiba kholaw kaya sulaw ke wakat mi famadu loisilakpada miyam aduna PM Modi Union Home Minister Amit Shah amadi Chief Minister Biren gi Effigy mai thaduna pendaba phongdok ke gisano sije gisano pleka singdigi wahi gi sansada kitang koi kaya gi pursi mayam mangre ketna sum satharai bisi mangmadan ba koi sagate aga pai bisi gi maike digi of yoga pangthok bisi international yoga ba
जगह